ꯄꯨꯝꯅꯃꯛꯇꯗ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯂꯥꯟꯊꯣꯛꯆꯔꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯏꯁꯩꯁꯤꯡ ꯈꯨꯗꯣꯜꯒꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤ ꯋꯥꯔꯧꯕꯅꯤ ꯍꯥꯏꯅ ꯇꯥꯏꯇꯜ ꯁꯣꯡ ꯂꯩꯕ ꯏꯁꯩ ꯑꯔꯕꯤꯟ ꯁꯣꯏꯕꯝ ꯑꯃꯗꯤ ꯄꯨꯁꯄꯔꯥꯅꯤ ꯍꯣꯏꯗ꯭ꯔꯣꯝ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯤꯕ ꯏꯁꯩ ꯖꯦꯅꯤꯃꯤꯛ ꯁꯅꯥꯒꯤ ꯃꯌꯦꯛꯇ ꯔꯥꯍꯨꯜ ꯕ꯭ꯂꯨꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩꯅꯤ ꯈꯨꯗꯣꯜꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ
Mathang damuk lokhatchari bai seisina misi langthak sesakli basing Arvin Soibam amadi Surma Chanu Esei sigi chairengba Sangita Nong Esei sigi charangbana Raju Mutum Khudol Tamjari Lavinangi tangang kuchuda tharogi leinana kaidawruni thot lavinangi tangang kuchuda tharogi leinana kaidawruni leinam yauravi shamlangi Leita fam khandare michila thaki misum bitin jaida karigi pangtharoi samu hakjana Sumbitin jaida karigi pangtharoi samu hakjana Ching tak pi leirang sumit yeng hong handa ngawida masamaring fallasu lamngan na sumhadli leikol magpu khandri ngai ta pai na hek lage pakhang iti khanghal lage ta da basu ta hauro khangda basu khang hauro Basu tahuro, khangda basu khang hauro. Pakhang naril ting lage, na kucha na paidura, leirang na chomshim lava, leikol shu na chang laga, ngam na badi hekcharo, ngam raga na hanjakro. Leirang leinam na, leikol se chaire, thi badaware da shinge. Leirang leinam na leikol se traire thi badaware da shingel khandokha michilang thaki misum bitin jaida karigi pangtharo
ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯏꯁꯩ ꯑꯁꯤꯅ ꯍꯥꯏꯍꯧꯔꯒꯦ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯈ 62ꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈꯤꯕ ꯏꯁꯩꯅꯤ ꯏꯁꯩ ꯑꯁꯤꯒꯤ ꯁꯩꯁꯛꯂꯤꯕ ꯔꯤꯕꯥꯁ ꯍꯦꯃꯥꯝ ꯏꯁꯩ ꯑꯁꯤꯒꯤ ꯁꯩꯔꯦꯡꯕ ꯄ꯭ꯔꯥꯅꯦ ꯌꯨꯝꯈꯥꯝ ꯏꯁꯩ ꯑꯁꯤꯒꯤ ꯁꯩꯔꯥꯡꯕꯅ ꯔꯤꯗꯝ ꯊꯤꯌꯥꯝ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ ꯍꯥꯏꯍꯧꯔꯒꯦꯅꯦ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ ꯍꯥꯏꯍꯧꯔꯒꯦꯅꯦ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯇꯝꯅꯤꯡꯕ ꯏꯄꯥꯎ ꯇꯝꯍꯧꯔꯒꯦꯅꯦ ꯅꯪꯅ ꯏꯃꯥꯡꯗ ꯂꯦꯞꯂꯤꯉꯩ ꯈꯣꯡꯍꯧ ꯊꯤꯜꯂꯤ ꯍꯥꯏꯕꯤꯔꯅꯨꯅꯦ ꯆꯥꯅꯕꯤ ꯅꯪꯕꯨ ꯉꯥꯏꯖꯕꯅꯤ ꯍꯣ ꯑꯩꯁꯩ ꯉꯥꯎꯔꯦ ꯅꯪꯉꯣꯟꯗ ꯉꯥꯎꯔꯦ ꯍꯣ ꯑꯩꯁꯩ ꯉꯥꯎꯔꯦ ꯅꯪꯉꯣꯟꯗ ꯉꯥꯎꯔꯦ ꯅꯨꯡꯁꯤꯕꯤ ꯅꯥꯇꯧꯗꯣ ꯎꯔꯨꯕꯗ ꯍꯣ ꯆꯥꯅꯕꯤ ꯅꯥꯇꯧꯗꯣ ꯎꯔꯨꯕꯗ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ ꯍꯥꯏꯍꯧꯔꯒꯦꯅꯦ ꯋꯥꯈꯜꯗꯤ ꯁꯥꯒꯠꯂꯨꯔꯦ ꯊꯃꯣꯏꯅꯤꯉꯥꯏ ꯍꯦꯟꯈꯤꯕꯅ ꯊꯦꯝꯕ ꯉꯝꯗꯅ ꯅꯐꯝꯗ ꯈꯪꯕꯤꯌꯨ ꯍꯥꯏꯖꯔꯤꯕꯁꯦ ꯅꯨꯡꯁꯤꯕꯒꯤ ꯍꯧꯅ ꯁꯥꯔ ꯅꯪꯅ ꯑꯌꯥꯕ ꯄꯤꯕꯤꯔꯕ ꯂꯩꯖꯕ ꯄꯨꯝꯕ ꯀꯠꯊꯣꯛꯆꯒꯦ 이밤다 퉁신두나 레이리방 호 에이세이 나우리 난 온다 나우리 호 에이세이 나우리 난 온다 나우리 눈시비 나떠도 우루바다 호 짜누비 나떠도 우루바다 하이닝바 품바 하이 후르게네 Nopet nabag minok tunay pau kumdi pidak tumin ying liba Nopet nabag ho minok tunay pau kumdi pidak tumin ying liba ay di nangonda ngaujabani Tamoy layman oy hanbinu Tamningba ipaw say tabiraga Nungsi amuk tang di hay biramu Mapok say ningba tungjarage Masini ay
Mathel mula khachari bai Eseisina lonthok tabi saisak libasing Pusparani hoidrom amadi Amarjit Laurembam Esei sigi sarengba git yumnam Esei sigi sarang mana redam thiam khudol damjari nung shigi maya thaklu re aina
야드로 안톡도비 토이 Mathang dang mulak chari be says na uncle na bema haina se we say asini seshakli basing Kennedy Kuman amadi Divya Khetrimayum gi mayekda Sanjoy Benes na isay sigi thawai happy ri be isay ni khudol tamjari hangge khangning du na hang bani la na dilau beno hangu pema karibu oiri gaba akhang ba oira gadi loina bu kumbige ho yam bum kene wa hang matang hangge khangning du na hang bani la na dilau beno hangu pema karibu oiri gaba akhang ba oira gadi loina bu kumbige mapung khara pakhana laisa macha nungshibase nauna pakhang phado I hai chumba jadra sevu mai pema chumne sentana bohot na bada imung gi mateng pangli ngai da chirai na sum tang silak pane lamboy gi khallu ba mi kup tu da nauna pakhang ho phan bi ne ho nauna na ha ho oi hen bi ne gadi supote da leisa mapung phadri bi honung se base wakhal leita phamga ho khang pote da pomsa na bi leira ho se na base khangna sana ba maruta nung si nai kai na ulaga panthung yaurani harau nushibada chahi khai bara ho thamoy anere loire chirai tange thajin me unsa koire no hanni nona na ha malhan bandi loire da kaka na bema yeah uncle na bema nung si base kaide bema na uncle nung si basu kaide nene na bungo nung si basu kaide bungo na nene nung si basu kaide bema na thabak haitrasu uncle na loina singeda inem na penda balai rasu uncle na panna basindiyo fare aduna ma fare aduna ma fare aduna ma fare aduna ma fare Mathang dang mulak chari ba isay isna Michi Mino, Saisakliba, Kennedy Kuman, Ajit Ning Thauzagi Mayekta, David Soibamna, Serang Libe Esei, Kudol Tamjari Mayam Punataminasi. Michimi no tu na ngau hele cham jeraba ai ki
thamawibu aibu kangauna hanbiramle nangi chanjarabi mai thonduna aibu kangauna hanbiramle nangi chanjarabi mai thonduna michidagi horak paranushiba thamoida fauriba sinatongan ba mahusagum oikhidraba wakhal gunle khoidana yengjaning bana mahapu tanja punja naijariba itauda mahusagum oikhidraba matau gunle lona yengjaba kana khanganda pukning litana momom tanokchaba lona yengjaba kana khanganda pukning litana momom tanokchaba ining kamna aina yengjaba nikutuda michana khiba aibu kangauna hanbiramle nangi chamjarabi mai thonduna aibu kangauna hanbiramle nangi chamjarabi mai thonduna Thajagi mai thon ningthirabi mai thon nei mangasida lingdana leiramba Thajagi mai thon ningthirabi mai thon nei mangasida lingdana leiramba michana khiba mikutude ikaiduna michina thaiba aibu kangauna hanbiramle nangi chamjarabi mai thonduna aibu kangauna hanbiramle nangi chamjarabi mai thonduna michidagi horak paranushiba thamoida fauriba sinatongan ba mahusagum oikhidraba wakhal gunle khoidana yengjaning bana mahapu tanja punja naijariba itauda mahusagum oikhidraba matau gunle Mathangda laukhachariba isei sina nangbu yengjaba isei si saisaklibasing Esei mesnam amadi pusparani hoidrom isei si dalong gurumayum gi mayekta sakliba isei ni khudol tamjari Nangu yengjaba aina ngaujaba yengna yengna khanna khanna nang tabu nungsiba haige khalle fonge khalle lochinba ngamdare yengloi ngamde khallo yade aibu gauri nungsina leble aina nangi oina lengdana nang tagi aisu nangi nangsu aigi lengdaba nungsi nanni aigi thamoi gauhandi yengjaro nang tagi ni oijaro ai nungsi re nang tabu pamjare nungsi re nang se aigi oina se
Suai sunangi lengdava Dumsi nangni gitamo ingau handi Yenjero nang tarini oi jero ai Dumsi re nang tamu Pamjare dumsi re nang siregi oina Sena nang tabu Yenjero nang tarini oi jero ai Dumsi re nang tamu Pamjare dumsi re nang siregi oina Mathang damung lakhotchari be seisina thazagi macha morambi sesaklibi pinky saikhom pritium nam gi mayekta surmani risina sarang libe sei khudol tamjari Pak nawang thoi ba ching do lai chil pak pagum ching lem ba nang ingak sam ning thi ba atia pak nawang thoi ba ching do lai chil pak pagum ching lem ba nang ingak sam ning thi ba ngak sam Traba pangal oi bani yang tarapana ning thau tureli sorare ngapaling jumni maktraba pangal oi bani yang tarapana ning thau tureli chinwana la sing kap la su Panggum di ay shamayani Phay tarapana sana khong na humi Sok chang khon ba mitangi Thamoy di thau do nung gumi Ngay da na kau jaba sibu na tabide Thazagi macha morambi
gi macha morambi morambi gi mapari sabi samu pangan ba chatsilao chatminna silao hai haya ꯃꯊꯪꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕ ꯏꯁꯩꯁꯤꯅ ꯀꯤꯗꯕ ꯇꯧꯖꯅꯨ ꯏꯕꯦꯝꯃ ꯁꯩꯁꯛꯂꯤꯕꯁꯤꯡ ꯀꯦꯅꯦꯗꯤ ꯈꯨꯃꯟ ꯑꯃꯗꯤ ꯑꯁꯥꯄꯇꯤ ꯐꯩꯔꯣꯏꯖꯝ ꯖꯦꯅꯤꯃꯦꯛ ꯁꯅꯥꯒꯤ ꯃꯌꯦꯛꯇ ꯅꯅꯥꯎ ꯁꯒꯣꯜ ꯃꯥꯡꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯊꯣꯡꯒꯥꯜꯗ ꯁꯪꯂꯤꯕꯁꯦ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯌꯦꯡꯖꯅꯤꯡꯕꯒꯤꯅꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯕꯁꯦ ꯅꯪꯒꯤ ꯅꯁꯛꯇꯣ ꯎꯖꯅꯤꯡꯕꯒꯤꯅꯤ ꯃꯇꯝ ꯃꯥꯡꯂꯒ ꯇꯣꯛꯇꯣꯏ ꯆꯥꯛꯂꯣ ꯆꯨꯍꯤ ꯆꯐꯨ ꯀꯥꯎꯔꯒ ꯇꯣꯛꯇꯣꯏꯔꯣ ꯍꯥꯏꯌꯨ ꯑꯃꯨꯛꯇ ꯅꯪꯕꯨ ꯍꯥꯏꯌꯨ ꯑꯃꯨꯛꯇ ꯅꯪꯕꯨ ꯂꯩ ꯊꯛꯇ꯭ꯔꯤꯕ ꯈꯣꯏꯃꯨꯅꯤ ꯄꯥꯈꯪ ꯄꯨꯡꯁꯦꯡ ꯑꯣꯏꯔꯤꯕ ꯌꯥꯅꯤ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨ ꯌꯥꯋꯥꯗꯨꯗꯗꯤ ꯁꯦꯡꯕꯤꯌꯨ ꯀꯤꯗꯕ ꯇꯧꯖꯅꯨ ꯏꯕꯦꯝꯃ ꯃꯪꯗ ꯆꯨꯈ꯭ꯔꯖꯅꯤ ꯃꯗꯨꯅ ꯑꯗꯨꯝ ꯐꯔꯦꯗ ꯏꯪꯅ ꯆꯤꯛꯅ ꯁꯤꯖꯒꯦ Say 1, 2, 3, 4 ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯄꯤꯌꯨ ꯑꯩꯒꯤ ꯂꯝꯆꯠ ꯍꯪꯉꯨ ꯂꯥꯎ ꯑꯩꯈꯣꯏ ꯈꯨꯔꯥꯏꯗ ꯂꯥꯛꯄꯤꯌꯨ ꯑꯩꯒꯤ ꯁꯥꯖꯠ ꯌꯦꯡꯂꯨ ꯂꯥꯎ ꯑꯩꯕꯨ ꯍꯧꯗꯣꯡ ꯑꯣꯏꯍꯜꯂꯅꯨ ꯀꯣꯜꯂꯣꯏ ꯃꯤꯡꯗꯣ ꯇꯥꯛꯄꯤꯔꯣ ꯊꯃꯣꯏꯗꯨꯗ ꯁꯦꯡꯉꯨ ꯂꯝꯆꯠꯇꯨꯗ ꯆꯨꯝꯃꯨ ꯊꯥꯒꯦꯁꯦ ꯅꯪꯒꯤꯗꯃꯛ ꯊꯋꯥꯏꯁꯦ ꯅꯃꯥꯡ ꯊꯥꯅꯒ ꯁꯤꯕꯤꯒꯦꯁꯦ ꯅꯈꯣꯏꯒꯤ ꯌꯨꯝꯒ ꯌꯦꯡꯂꯛꯈꯤꯗꯣꯏꯅꯤ ꯅꯪꯕꯨ ꯀꯅꯥꯅ ꯍꯪꯂꯛꯈꯤꯗꯣꯏꯅꯣ
Kudol gi aroi bada lokachari be sei thangam dare saisak libi rani snasam enar mete gi mekta recipolem na serang libe sei kudol tamjari.
Makhal Mathel gi shei matang ashida lushinjari. Makhatar patharamda matam gi wafam amadi rasifal taba fangbigani. Atenba break matang lojari breaking matungda amuk next page ta mayam puna amuk theknaminase. Ayush Healing Point, Armani Building Pakhang Lapam Pareng, Kaksing Kunyai Lekai. Mapam Masida Ayush Kilaying Bagi Kudong Saba, Pangbiragani. Loinana, Makhal Kudimaki Therapy Tobagi Kudong Saba Su, Pangbigani. Therapy Makhal Singadudi, Homeopathic Consultation, Yoga and Naturopathic Consultation, Ayush Medicine, Acupuncture, Massage Therapy, Yoga Therapy, Steam bath, ultrasound therapy, interferential therapy, infrared therapy, vibromassage, back therapy, weight loss therapy, asina sima makhal kaya gi therapy sing phangbigan. Loinana liver gi anaba amadi kidney da nung leiba, amadi tonsillitis, skin gi problem, loinana nupi gi anaba sing amadi anxiety stress, tumba yada basina singba sigi laing gi khudong saba pijari. Masi khaktana tana allergic oiba, gout leiba, heart amadi masigi mari leinaba laina sing, diabetes amadi haksang gi weight hengatpa, tonga balina kaya gi maram dasu tanabibe yagani. Ningtau kaba numit tagina thangja numit ki ayuk pung mapan dagina pung ani fauba loinana nomaiji numit ayuk pung nipan dagina nungthil pung mari fauba gi Dr. Unabi bagi khudong saba phangbigan akopa marol gi nama 8413935890 loinana 6009968145 Ayush Healing Point Cure with Care Armani Building Pakhang Lapong Paring Kaksing Kunyai Lekai Hangduk Chari Chanakya IAS Academy, Delhi the Khwaiding Wang Maming Leraba, Chanakya IAS Academy, Impal Dasu Hangdukchari, a golden opportunity for the students of graduation first year and above. Loinana, Matokram IAS exam crack Togadagi Haiba Asigi Matanga, pre-seminar Ama Pangtuk Chagadori. Panjariba seminar Asida, founder chairman, Chanakya IAS Academy, a success guru, aka Misra. Lakliba April gitang taramanga English singini kungamari. Ayuk ki pung taramathui makhai tarak pamatamda Chanakya IAS Academy Imphal Center asida pangthuk chagadori. IAS first base ki damak May gitang tara 2024 dagi haujaragani. Registration open for regular and weekend pitches. Akak naba sit masing. Ako pamarol gi damak call to you 690-990-7134. Amukahna 690-990-7134. Hen ako pamarol gidamak Imphal Center gi oina South Babupara near Babupara Durga Mandir Airtel Building Imphal West Manipuri ihan hanbu oina offline coaching class ki khudong chaba leiraba Delhi gi center digi expert leiraba faculty singi khudong chaba leiraba advanced study material amadi test series program kaya ga loinana Delhi center digi expert leiraba team kaya ga loinana interactive orientation session thamjagadaba state of art classroom gi facilities kaya leiraba amadi library gi facility leiraba mafam asida adomadom na khudong chaba silobiyo Chanakya IAS Academy now also in Imphal Nungairaba Paujel, New Era Higher Secondary School Thobalna, High School Living Certificate Examination 2024 Thariba Mahiru Singda, Yaipa Paujel, Pijari. Loina Hoki Bachahi Kayadi School Lesson and left on a class 11 science ki special free foundation course Tobagumna. Handak Sahi Lakdiba, April Gitang Tara, English Singani Kungamari Degi, Hausergan. Ninktina train Torbo Oza Singna, subject Suna Hivadi, Physics, Chemistry, Biology, Mathematics, English Amati. Computer science na singba ayuk the subject ahum aduga nungthil the subject ahum nungtigi ayuk pung manga dagi haujagani arapa mafam dagi course asibu yawbini ma mahiroi singidama free boarding gi khudong saba su pijari school asina haubudagi lepa leitana kosem na loba higher secondary examination singda 4th 5th 12th 13th 14th 15th 17th loinana 18 amadi 20 rank puthokpa ngamjakri free coaching class asibu interest laibiba mahiroi singna pijari ba mobile number 88370 40537 Loinana 7085247055 Amadi 9612915991 Hariba number sing asidagi akupa maro natraga school de lembiraknaga khangbiba yaga Paujen Jariba New Era Higher Secondary School Thowa
Hangdokchere miyamgi khudong chana nabagidama fitness base changangai uchekon near KFC first floor mafam asida aerobic zumba amadi yoga gi class ayuk amadi numidang wairamda tawjari ayukina pung manga makhai loinana numidang wairamgina pung mari degi tawjari loinana nomaizing khudingi chahi mari degi ne chahi tara manga fawgi manungda leiba angang singi K-pop hip hop freestyle dance amasu ayuk pung mapan degina tarama thoi nungthilgida pung ani degina pung mari fawba haujaragani angang singa sida class tobugi pandamdi angang singa sida confidence hengat hananaba amadi angang singa phone da nomaizing numita ka hena matam manghanba asina singba singa si thadok hanaba honajabani mafam asida angang singbo mama mapa oiba singni yohon biduna angang singi loksing hengal hanba masa tinjang kaijang daba loinana mafam asida brain gi class ki khudong saba singsu thamjari akopa marol gi dama call tobiu 7628893531 amuka hana 7628893531 ngasi mangling sinbiro fitness bees sangagai uchekon near KFC first floor